Ngasi capsicum thongdarage. Mayam ngasi kai thongdoino adom budi khangbiramani ko aina ibada so ado ayum hajarage silare ngasi je yen khalare ko azuduga kind capsicum ga thongge dawne ba ko capsicum se mi di kana gumbadi sem saba se ko moi si kaino se kai hani mi di si je maru ke kasi lokthok pu yam yawe ba ko ayamane lokthok asane do akoi dem hawe ba ko si manung je chup salaga si lai mayam do sida ma haw do lo jang ye ba do horen cha ba dem hawe no no lon ka si maru yaw de ba ko si je aduduna dum ha be akoi di aduduga mi mi haina bini lokthok pi su yai adu si sing chanam awa padigom tespata tilhau adigi awa padigom ko ne sang ba khara ko si lai re si yen kg amanatra si yen kg amaga kitang helen hai si ga dum thong mina ra yenga si ko kamai na thong ge do ngasi gi mahau si na mo ai mamang do di yam thong re yam haw ne ado ngasi je mayam da aina sum si gi khutong je oning da na taw bune ko yeng mina se myam pon na mo ndudi khang thang ga le ko thau se yam na hai bina te aina yam nak sat na u ba se da ne kitang yam ma man ba ne ba thau khoi khang maning gi akoi du du kan khak ne ba ko silere nuga thau yam jara ka dawni sa sok na bane thau sare hoji jira hapchale tespata hapchale duga mathang dana tilhau se hapchale tilhau je kitang khoi brown chang pado aina dum haija pado adugi chang du bo dum sumaina ngobirani adu mathang da maru marang kai ka hapak ka doine bo si chanam ne na hapi se aduga sing ne si sing thadare ko disi maru marang silare aduga ngawra matungda amuk awa fatigom asoi ba khra mu manam nuksibagi hapani ngawri ngai gi manam gina tongan ba mani ko se aduga insai ge na yen da phajana cham thoe aduga hapaga ngawra ni si timing sida tama makadang on biba makada lagi do matakta pokat biba duga matakta lagi do makada interview ne sidi dum ilai pon ina hadra dum mayam ina khangbira mani duga amu khumjala matung sida amu hangdo ni machu onjala meto machu je khaga munjan ba horpe onjal leba aduga thumji aham bagi kitang khakni ko yam nate kitang hapkadaba stage da sa oibanina taimana mana masing thongmo dadi thengna thangai dana adu sidadi sa oibanina sanga dadi kitang ngalinga le kitang hena ta hana thakpasina sida loi namna hapadi yade ko loi akpada hakado bani namna be chang dona sina manung changsanna bagi nugo machu chana ba sang da machu je hapchare saija nuga horen sina mor osubane to kona de haraga su ngora bai matung ina yengbiraga dum khram hapchin bi yai ko nauna sai jang thong lai thong bagi lam sida changbira iba isil naw ichan khogi icha inaw sing haigadra ibung ipa sing nupa nupi khai de ko jing matam dadi nupi na nara lairasu nupi na thabak kanam tawrasu adum thongnai nga tane haba tangai phadra de ko duna sine garam masala kitang hapcharani ado thong mo thak pai sidi loi hajan da ya de dana nupa helete nupi helete sina mit masala kra hapchale akum je amu hangdo piba amu ngobiba asmai sum tawraga hang ha amu yenga wapi doini boko silere amu khumjale ngamu nang hak yara mani har kan sida amu hangdo e hawai manam nate hoji gen manam thado ise ani editing tori ngai sida ngasi je hawai thonge ba adoge hawai manam na me nan laure je ba takan dage chak lame chak sara ge na masak se laisan ba maju fajaba hore ko sida
ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯅ ꯌꯥꯝ ꯍꯦꯟꯅ ꯈꯪ ꯍꯩꯗꯅ ꯍꯦꯛꯇ ꯍꯩꯕ ꯁꯥꯗꯅ ꯇꯥꯛꯆꯕ ꯅꯠꯇꯦꯀꯣ ꯁꯨꯝ ꯑꯈꯪꯕꯗꯣ ꯁꯦꯌꯔ ꯇꯧꯅꯁꯦꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯅꯣꯂꯦꯖꯇꯣ ꯁꯨꯝ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯗ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯊꯥꯎ ꯌꯦꯟꯗ ꯌꯥꯎꯕ ꯃꯁꯥꯒꯤ ꯊꯥꯎꯗꯣ ꯊꯥꯗꯣꯛꯄ ꯍꯧꯔꯛꯑꯦ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯃꯊꯛꯇ ꯇꯥꯎꯔꯛꯏꯁꯤꯡꯁꯦ ꯁꯤ ꯇꯥꯏꯃꯤꯡꯁꯤꯐꯥꯎ ꯉꯧꯗꯣꯏꯅꯦꯕ ꯑꯩꯁꯤ ꯃꯍꯤꯒ ꯀꯩꯝ ꯍꯥꯞꯄ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯉꯧꯔꯒ ꯇꯧꯔꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯅꯦꯕ ꯀꯂꯦꯖꯥ ꯑꯃꯁꯨ ꯍꯥꯞꯄꯠꯂꯛꯄꯅꯦ ꯑꯗꯨꯅꯦ ꯌꯥꯎꯔꯤꯁꯦ ꯀꯣꯡ ꯑꯣꯜꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯀꯪꯂꯞꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯧꯁꯜꯂꯛꯑꯗꯤ ꯃꯈꯨꯝ ꯀꯨꯞꯄꯤꯔꯛꯑꯣꯅꯣ ꯌꯥꯔꯅꯤꯀꯣ ꯐꯖꯔꯦ ꯍꯧꯖꯤꯛ ꯃꯅꯝꯒꯁꯦ ꯌꯥꯝ ꯊꯤꯅꯁꯨ ꯍꯥꯎꯒꯦ ꯁꯤ ꯅꯨꯃꯤꯠꯁꯤꯁꯨ ꯈꯪꯗꯦ ꯑꯩꯅ ꯊꯣꯡꯕꯁꯦ ꯂꯣꯏꯅ ꯍꯥꯎꯏ ꯍꯥꯏꯃꯟꯗꯅ ꯃꯤꯅ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯑꯗꯣ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤꯀꯣ ꯌꯥꯝꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯁꯤ ꯂꯣꯏꯔꯛꯄꯁꯤꯗ ꯊꯨꯝꯅꯦ ꯍꯧꯖꯤꯛ ꯊꯥꯛꯆꯔꯛꯏꯁꯦ ꯉꯁꯥꯏꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯥꯏꯗꯤ ꯈꯤꯇꯪꯈꯛ ꯍꯥꯟꯅ ꯉꯜꯂꯤꯉꯩ ꯇꯥꯏꯃꯤꯡꯗ ꯈꯤꯇꯪ ꯊꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯣꯏꯔꯛꯄꯁꯤꯗ ꯈꯤꯇꯪ ꯑꯃꯒ ꯑꯃꯨꯛ ꯊꯥꯛꯏꯅꯦꯕ ꯉꯁꯥꯏ ꯅꯝꯒꯗꯕ ꯆꯥꯡꯗꯣ ꯀꯩꯅꯣ ꯄꯪꯈ꯭ꯔꯦ ꯍꯥꯏꯔꯦ ꯌꯦꯡꯉꯣꯟꯗ ꯀꯔꯤ ꯀꯩꯅꯣ ꯍꯥꯎꯏ ꯍꯥꯏꯗꯤ ꯂꯥꯛꯑꯅꯤꯗꯤ ꯍꯥꯎꯏꯕꯨ ꯍꯥꯎꯋꯦ ꯍꯥꯏꯗꯗꯤ ꯀꯩꯅꯣ ꯍꯥꯎꯏ ꯍꯥꯏꯗꯤ ꯃꯤꯅ ꯌꯦꯡꯒꯦ ꯃꯍꯥꯎ ꯂꯥꯛꯑꯅꯤ ꯃꯍꯥꯎ ꯌꯦꯡꯒꯦꯅ ꯂꯥꯛꯅꯔꯅꯤ ꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ ꯀꯅꯥꯅ ꯂꯥꯛꯇꯣꯏꯅꯣ ꯌꯦꯡꯕ ꯊꯤꯗꯅ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦꯀꯣ ꯌꯥꯝ ꯍꯥꯞꯄ ꯅꯠꯇꯦ ꯈꯤꯇꯪ ꯈꯛꯅꯦ ꯏꯁꯤꯡꯁꯦ ꯕ꯭ꯔꯨꯡ ꯁꯧꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨ ꯁꯤꯅ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯏꯔꯣꯏ ꯂꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯀꯦꯞꯁꯤꯀꯝꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯃꯥꯗꯤ ꯌꯥꯝ ꯄꯠꯊꯒꯟꯕ ꯁꯪꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯍꯣꯇꯦꯜꯗꯁꯨ ꯐꯥꯁ ꯐꯨꯗꯇ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯑꯗꯨꯝ ꯃꯥꯗꯤ ꯂꯣꯏꯔꯝꯗꯥꯏꯗ ꯃꯆꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯒ ꯑꯗꯨꯝ ꯆꯥꯅꯕ ꯉꯥꯛꯇꯅꯤꯀꯣ ꯕꯔ ꯄꯠꯊꯈꯤꯕ ꯈꯤꯇꯪ ꯃꯩꯅꯤꯟ ꯍꯦꯛ ꯈꯤꯇꯪ ꯐꯪꯕꯒ ꯑꯗꯨꯅ ꯄꯨꯡꯂꯣꯏ ꯂꯣꯏꯕꯁꯤꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯥꯛꯑꯒ ꯃꯤꯅꯤꯠꯄꯨ ꯐꯥꯔꯝꯃꯣꯏꯗ ꯁꯦꯀꯦꯟ ꯑꯃ ꯃꯤꯅꯤꯠꯇꯣ ꯁꯨꯃꯥꯏꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯒ ꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗ ꯑꯗꯨꯝ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯅꯤꯀꯣ ꯃꯥꯗꯤ ꯃꯊꯪ ꯑꯃꯨꯛꯇꯪ ꯑꯣꯟꯕꯤꯔꯅꯤ ꯉꯁꯥꯏꯒꯤ ꯃꯍꯥꯎꯗꯣ ꯌꯦꯟ ꯊꯣꯡꯕꯒꯤ ꯃꯍꯤ ꯃꯆꯨꯝ ꯀꯩꯀꯥꯁꯦ ꯆꯪꯃꯤꯟꯅꯅꯕ ꯃꯤꯛꯁ ꯇꯧꯅꯕ ꯈꯤꯇꯪ ꯑꯣꯠꯄꯤꯔꯅꯤ ꯑꯩꯅ ꯉꯁꯥꯏ ꯃꯔꯨ ꯍꯥꯏꯗꯣꯏ ꯀꯩꯁꯨ ꯃꯔꯨ ꯃꯥꯗꯤ ꯃꯣꯔꯣꯛ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯒ ꯀꯥꯏ ꯃꯔꯨ ꯆꯪ ꯂꯥꯎ ꯌꯥꯎꯕꯅꯤ ꯁꯤꯗꯤ ꯀꯩꯝ ꯌꯥꯎꯗꯦꯕ ꯅꯧꯋꯦꯕ ꯌꯥꯝꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯉꯥꯏꯔꯦ ꯃꯅꯨꯡꯒꯤꯗꯨꯅ ꯍꯦꯟꯅ ꯍꯥꯎꯇ꯭ꯔꯅꯦꯀꯣ ꯃꯀꯨꯗꯨꯕꯨꯗꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯨꯅ ꯑꯩꯅ ꯂꯧꯊꯣꯛꯆꯗꯕꯅꯦꯕ ꯂꯧꯊꯣꯛꯄ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯆꯧꯒ ꯍꯧꯕ ꯈꯣꯠꯄꯗꯁꯨ ꯂꯧꯊꯣꯛꯄ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯁꯤꯗꯤ ꯏꯟꯁꯥꯡ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨꯝ ꯀꯥꯏꯗ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯞꯄꯦꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯃꯦꯠꯂ ꯆꯥꯕꯗ ꯃꯅꯨꯡꯒꯤꯗꯨꯅ ꯍꯦꯟꯅ ꯃꯍꯥꯎ ꯍꯦꯟꯕꯗꯣ ꯑꯗꯨꯏ ꯇꯥꯏꯞꯅꯦꯕ ꯁꯤꯁꯨ ꯇꯞꯅ ꯑꯗꯨꯝ ꯑꯣꯠꯄꯤꯕ ꯉꯁꯥꯏꯒꯤ ꯀꯦꯞꯁꯤꯀꯝꯁꯦ ꯌꯥꯝ ꯅꯧꯕ ꯊꯣꯠꯄ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯇꯣꯏꯈꯤꯅꯤ ꯄꯠꯊꯈꯤꯅꯤ ꯄꯠꯄꯅꯤꯅꯀꯣ ꯖꯔ ꯄꯠꯊꯈꯤꯕꯅꯤꯅ ꯑꯗꯣ ꯁꯤ ꯂꯣꯏꯔꯛꯄꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯩꯅ ꯉꯁꯥꯏ ꯑꯁꯥꯡꯕ ꯂꯥꯁꯇ ꯑꯩꯗꯤ ꯍꯦꯛ ꯍꯥꯞꯆꯩꯗꯅ ꯑꯗꯨꯒꯤ ꯈꯥꯛꯆꯕꯗꯣ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯍꯥꯞꯄꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯥꯏꯗꯤ ꯐꯗꯤꯒꯣꯝꯅꯤꯀꯣ ꯁꯤ ꯍꯥꯞꯆꯩꯁꯦ ꯃꯁꯛꯁꯦ ꯎꯕꯗ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯑꯩ ꯆꯤꯟꯁꯨ ꯊꯤꯖꯔꯣꯏ ꯌꯥꯝꯁꯨ ꯍꯥꯎꯈꯤ ꯑꯗꯣ ꯋꯥꯎ ꯂꯩꯇ꯭ꯔꯦ ꯈꯨꯐꯖꯗꯤ ꯃꯌꯥꯝ ꯍꯥꯟꯅ ꯆꯥꯕꯤꯔꯕ ꯃꯤꯁꯤꯡꯅ ꯆꯥꯕꯤꯔꯦ ꯆꯥꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯈꯨꯊꯣꯡ ꯂꯥꯛꯊꯣꯡꯁꯤꯗ ꯇꯣ ꯌꯦꯡꯉꯣ ꯀꯌꯥꯝ ꯊꯤꯅ ꯐꯖꯔꯒꯦ ꯌꯦꯡꯉꯣ ꯁꯦ
ꯃꯍꯤꯒꯁꯦ ꯀꯩꯝ ꯍꯥꯞꯇꯕꯒꯤ ꯇꯥꯏꯞꯇꯅꯤꯀꯣ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪꯈꯛ ꯁꯧꯍꯟꯕꯒꯤ ꯍꯥꯞꯈꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯌꯥꯝ ꯐꯖꯅꯅꯦ ꯂꯩꯔꯦꯗꯣ ꯐꯣꯇꯣꯒꯁꯤꯅ ꯅꯝꯖꯔꯤꯕ ꯄꯦꯟꯅ ꯍꯥꯏꯗꯤ ꯏꯁꯥꯅ ꯋꯥꯅ ꯊꯣꯡꯖꯔꯕꯅꯤꯅ ꯑꯁꯤꯅ ꯑꯩꯅ ꯉꯁꯥꯏ ꯁꯤꯡꯖꯨ ꯈꯤꯇꯪ ꯇꯧꯒꯦꯅ ꯑꯩꯅ ꯁꯦꯝ ꯁꯥꯔ ꯊꯝꯕꯅꯦ ꯁꯤꯡꯖꯨꯁꯦ ꯈꯪꯗꯦꯗ ꯌꯣꯡꯆꯥꯛꯀꯤ ꯃꯇꯝꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯞꯅꯤꯡꯉꯦꯕ ꯍꯦꯛꯇ ꯑꯗꯨꯅ ꯈꯤꯇꯪ ꯁꯣꯏꯔꯒ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯉꯥꯔꯤꯒ ꯎ ꯃꯣꯔꯣꯛꯀ ꯑꯗꯨꯒ ꯊꯨꯝꯒ ꯍꯥꯟꯅ ꯌꯣꯡꯆꯥꯛꯁꯤꯗ ꯍꯥꯟꯅ ꯅꯩꯕꯤꯔꯅꯤ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯑꯇꯩ ꯃꯔꯣꯏ ꯃꯄꯥꯡꯁꯤꯅ ꯀꯣꯟꯅ ꯍꯥꯞꯄꯤꯒꯗꯣꯏꯅꯤꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯃꯤ 30ꯅꯤꯀꯣ ꯁꯨꯔꯤꯁꯦ ꯑꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯅꯣꯏꯒꯤꯗꯃꯛꯇꯅ ꯑꯩꯅ ꯊꯣꯡꯖꯔꯛꯏꯁꯦ ꯅꯣꯏ 5-6ꯅ ꯅꯣꯏ ꯍꯥꯏꯗꯤ ꯍꯣꯏ 30ꯄꯨꯗꯤ ꯁꯨꯔꯦ ꯑꯗꯨꯒ ꯌꯦꯡꯕꯗꯤ ꯃꯤ 10 ꯐꯥꯅꯒ ꯌꯦꯡꯗꯕ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗ ꯅꯣꯏ ꯌꯥꯝꯃꯁꯨ ꯌꯥꯝꯗꯁꯨ ꯅꯣꯏ ꯈꯔꯅ ꯌꯦꯡꯕꯤꯕꯒꯤꯅꯦ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯝꯖꯔꯤꯁꯦ ꯑꯗꯣ ꯈꯤꯇꯪ ꯀꯥꯟꯅꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯃꯊꯦꯜ ꯊꯣꯡ ꯊꯥꯛꯄꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯂꯣꯏ ꯍꯩꯅꯔꯕ ꯉꯥꯛꯇꯅꯤꯀꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯈꯨꯊꯣꯡ ꯑꯗꯨꯝ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯍꯥꯏꯗꯤ ꯆꯥꯛꯁꯦꯀꯣ ꯏꯟꯁꯥꯡ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯁꯤ ꯁꯤꯡꯖꯨꯁꯤꯒ ꯑꯗꯨꯝ ꯆꯥꯕ ꯉꯝꯃꯦꯕ ꯌꯥꯝ ꯍꯥꯎꯖꯩ ꯍꯥꯏꯕ ꯁꯤꯡꯖꯨꯒꯤ ꯃꯤꯅꯦ ꯍꯦꯛꯇ ꯊꯥꯏꯅ ꯂꯩꯁꯥꯏꯉꯩꯗ ꯁꯤꯡꯖꯨꯁꯤ ꯅꯨꯡꯇꯤꯒꯤ ꯁꯨꯔ ꯆꯥꯔꯛꯏꯕꯅꯤ ꯀꯩꯅꯣ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯃꯔꯛꯇꯕꯨꯗꯤ ꯀꯥꯜꯂꯤꯀꯣ ꯑꯗꯨꯏꯁꯨ ꯌꯨꯝꯗ ꯑꯔꯩ ꯑꯔꯩꯕ ꯊꯣꯛꯑ ꯑꯗꯨꯝ ꯃꯆꯜ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯔꯥ ꯍꯦꯛꯇ ꯁꯨꯗꯣꯏꯅꯦꯕ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯥꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯅꯤ ꯑꯗꯣ ꯋꯥꯎ ꯈꯨꯐꯖꯁꯦ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯀꯦꯞꯁꯤꯀꯝꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯅꯝꯁꯦ ꯍꯥꯟꯅ ꯈꯪꯗ꯭ꯔꯤꯕ ꯃꯌꯥꯝꯁꯨ ꯈꯪꯕꯤꯌꯣꯕ ꯑꯗꯨꯝꯗꯪ ꯊꯣꯡꯉ ꯌꯦꯡꯕꯤꯌꯨꯅꯦ ꯀꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯔꯒꯅꯦ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯕꯤꯌꯨꯅꯦ